COVID-19 gi ani suba web tagi ngak thoknaba amata ngairaba pambaidi vaccination ni haina Chief Minister Nongthoma Birren phongdokhrei wafam asing asi Jenims na nauna sagatliba oxygen kiloliter lising ani puthokadaba oxygen plant yengsinbagi khongchata phongdokhibani mahangna makha taraduna lamdam asida sandokliba virus asi delta mutant variant ni haiba khangmangamlei lengak asina ahum suba web kisu sem saduna leire semgatliba oxygen plant asi lakliba July thagi tang 15 da loishinabagi pandam thamli post covid ward kisu oxygen pinaba oxygen plant ama semgatli lengak asina honaduna ICU gi masing hengat paga loinana oxygen gi capacity su hengat na bahonari amaromda laichet asibu thingnaba lengak na miyamda vaccination tongnaba kayarak hana hairabasu miyamna thawaidaba si laibak thibani tangai fadrabadi lengak na state ki police aduna vaccination kapthoknaba thabak paikhanaba sem sare haiki oxygen ki plant adagi bed ki plant mayam ama khoi husi kan honar mayam so hena ubire khoi chamina lei henkale husi khoi ne yamaru in husi khoi mangda tariba sigi 20000 scale ki cryogenic liquid medical oxygen ki se simba as early as possible anything tholok de thengna bagi preparation du wani ko da sidagi asima loiraba asisi husi khoi na July ki 15 bhawda yaragadi haidina khoi losena bana target tobuni aduna sumai torkanda any eventuality meet tongna ba haitare dia diona linkhali bisi de phamung sani se da akoi gi ventilator ICU 50 yawbani ado akoi madugi akoi 250 akoi gi electric transformer drakar lai bitungarang pinana ba koi haikre semga sagat ba hore makhong haibu loire ado masisu tari kunturuk 26 tagi mogi adagi prefabricated sing purga lani dia do kanguna look assemble to with hardly moi 20 days mukta haibane koi as per agreement ai koina makha jilo silaga piba ado moina 20 days ta assemble to ba haibane ado madu haiba portion ki leiragadi ai koi hujiki covid na koi da laiba even third wave mayam na expect on riba third wave se si bhawu da koi prevent tobongam na ba mid tobongam na ba du gi preparation Imphal East District Administration gi mideng makhada district asigi mafam kyada mai pangna vaccination chathari hairi ngasi paumi singa unaba mada deputy commissioner Imphal East Khumantem Daina na phongdok lakpada chaliba thasigi tangkun ma thoidagi hongna district asigi manungda leiba kendra singda mass sampling amadi vaccination gi program kya paikalakli district asigi chahi 19 gi mathakta leiba miyoi lakh ahum hena leibagi manungda miyoi lakh amaga lising kun mangarom di vaccination tawkrei lemhoriba miyoi lising humputara manga sisu vaccination kapthokna bathabak paikhatli chatharakliba drive asida miyamna su mating pangbibaga loinana sawgat piu haiki lemhoriba miyoi lakh amaga lising humdra manga asi vaccine kapna bagi pandamda ikoina assembly constituency wise vaccination program paikhatchabani program asida hana chatha riba center singda adumok lengdana chatharaga ahen mafam taram nongmagi lokhatlaga vaccination asi chathazabani chathazariba program asi target tawzari population asi yaudri phawba chathagani habagi pandam thamjaraga vaccine asi kaptri mafam na miyamna tholoktuna vaccine kapthopiu haizari vaccination sigi mathakta district asigi oina contact tracing team dagi amuk sampling testing team home isolation team amasung standard college ta hangliba district ki covid care center gi team goloina regular review meeting tawzaraga hena afaba mawongda covid pu control tongnaba akoi punna hotna minari handak Facebook page amada amadi WhatsApp group amada nupi singi fajadaba wahai wata amadi yengba nungaitaba picture kya thagatuna nupi oibi singbu ikai khumnaba manghanaba hotnaramba miyoi kangbu ama fagat pangamkrei fagalaba miyoi singa dungasi Imphal West Police Station da paumi singi mamangda puthokhrei paumi singda wangangladuna handakta nauna Imphal West District ASP oiraba Dr. Ibomchan hai Facebook page aduna yumnam piba koba mane admin oibani haiba khangbaga loinana mahak fana bahotnari amaromda WhatsApp group ki admin Kanchui Mangkungdi June 13 da fagat pangamkhre loinana hauji jail da leiri haiki Imphal Police Station da chahi nauriba angang ama yauna miyoi nipan fagat pangamle aduga Cyber Police Station da chahi nauriba ani yauna miyoi nipan fagat pangamle haiki
ꯐꯥꯒꯠꯂꯕꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ, ꯋꯦꯁ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯦꯗꯃꯤꯟ ꯑꯣꯏꯕ ꯀꯥꯟꯆꯨꯏ ꯃꯥꯡꯀꯨꯡ ꯐꯥꯒꯠꯂꯕ ꯃꯇꯨꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ SP ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯅꯕ ꯍꯣꯠꯅꯕꯤꯒꯅꯨ, ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯁꯤꯌꯥꯔ ꯇꯧꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯀ꯭ꯔꯤꯃꯤꯅꯦꯇꯤꯡ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯔꯤꯕꯗꯤ ꯁꯤꯒꯤ ꯀꯦꯁ ꯑꯅꯤꯁꯤ, ꯑꯗꯨꯒ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ FIR ꯑꯅꯤ ꯂꯧꯔꯦ꯫ FIR ꯑꯅꯤ ꯂꯧꯔꯀꯥꯟꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯄꯨꯂꯞꯅ ꯃꯤ 9 ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯨ ꯀꯁꯇꯗꯤꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯉꯁꯤ ꯐꯥꯕꯁꯨ ꯌꯥꯎꯅ, ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅꯁꯨ 9ꯁꯦ ꯐꯥꯔꯦ꯫ ꯑꯗꯨꯒ ꯄꯨꯂꯞꯅ 16ꯅꯤ ꯐꯥꯔꯤꯁꯦ꯫ 16ꯁꯤꯗ ꯖꯨꯕꯦꯅꯥꯏꯜ ꯌꯥꯎꯏ꯫ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤꯕ ꯀꯥꯡꯕꯨꯐꯥꯎ ꯌꯥꯎꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯩꯈꯣꯏ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯖꯨꯕꯦꯅꯥꯏꯜ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯛ ꯌꯥꯎꯅ ꯁꯤꯒꯨꯝꯕꯐꯥꯎ ꯊꯥꯒꯠꯇꯅ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯕꯨ ꯌꯥꯝ ꯃꯥꯡꯍꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯇꯧꯕ ꯃꯤ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯃꯤ 16ꯁꯦ ꯐꯥꯔꯕꯅꯤ꯫ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯇꯧꯖꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣই ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯁꯤꯒꯨꯝꯕ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯥꯏꯔꯤꯕ ꯁꯤꯁꯤꯒꯤ ꯌꯨꯝꯅꯥꯝ ꯄꯤꯕꯥ ꯀꯧꯕ ꯑꯃꯈꯛꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯈꯣই ꯀꯟꯅ ꯊꯤꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯁꯨꯡ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯁꯦ ꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯐꯥꯒꯠꯂꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯁꯤꯡ ꯑꯩꯈꯣꯏ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ, ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯁꯃꯥꯖꯁꯤꯕꯨ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ, ꯑꯩꯈꯣই ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯒꯦ꯫ Moirangthem Ibotombi Memorial Charitable Trust Hairokna Lisang Sina Chatharakpa Hairok Kendra Laingaki Pension Fangdriba Ahalsing Mapuroiba Kaina Krabi Sing Yauna Miyoi Lising Amaga Chamgaga Marifutara Nitoida Pension Pibaki Tabak Haying Tang Kunmanga Dagi Horaga Numit Humni Chupna Trust na Laingaki Chanaganglon Sing Ngakna Mayum the Chetuna Kusinaba Horagani. Hiramsiga Mari Lainana Paumi Singda Wangang Laduna Hanagi Minister Amadi Trust ki President M. Okena Hai Account Labor Singsu Masa Masagi Account Hapnaba Taurang Sing Loire Trust Asina Maliam da Han Boina Haukiba April ki Tang Taramatoida Land Bank Hangdokuna Manipur ki Itihasa Han Boina Ibotombi Memorial Charitable Trust na Hangdokliba Land Bank Asida Hairok Pukchel Chauraba Singna Low Sangam Chahumga Taramari Bibiratuna Kendra Sigi Laizadaba Tongan Tongan Ba Miyoi Singda Beng Asidagi Low Uhanjakre Hairaduna COVID-19 ki Mipaiba Maraksida Mating Pangbirakhiba Singbusu Thagat Pafongdoki Mahakna Makha Taraduna Lisang Sina Trust na Leptana Yenjariba Pension Asifauba Lamdam Masigi Pukchel Chauraba Singna Leikidraba Former Minister Ibotombi bu ningsing biduna Trust asida mating pangbirakhiba amadi Ibotombi ki family pension amadi mahaki pension singna pizaba ngaktani ngasisu leptana mating pangbirakpana Trust asigi hingsi amasung hingminasi haiba pandam asida thajabiduna mating pangbirakpa leptabana ngasidi achoba mai pakpa moiri haiki mayam nadi phagi dongna thundiramba len bank lobu kamaina bank ta tawdino haibana singba karem kathai nabiba aduga atop rajniti dol singi niyoi singna yamna thajadaba pakchadaba prachar kaya tawduna ito lagna bijiba aduga ngasidi thabak oina onthokuna ahan boina manipuri itihasta Ibotombi Memorial Charitable Trust na hangdok chaba len bank to da Low Sangam Chahunga Tramari, Pukchel Chauraga Lamdam Sigi, Ahanda Base Giona, Hiroki and the Gimanunda Hiroki Praza, Viriba, Trust ki members Singna, Jaga the Chatuna Hariba, Watpa, Mapum Sing, the beneficiaries in Buddha, those Sinabi Toram Pantok Chagre, the Koile Viriba, Mili Singamaga Changa, Mogain Twishida, Mi Chatuk Chatek Kumadi account lay, Madu de Koina Masagi, Bang account, the Kotajanaba Toran Tojare. Memory Besing na Trust ki members na Sarkar na pili ba SOP ngakna masa da yunaba hayeng ayukung nipandiki hauraga hayeng hangsit amasung nomajing pawgada thangna na tangkun mga kuntaruk kuntaret sida apam sinba thungna chatna ba thorang pakachari
City Police na ngasi Boragalidagi yungau liter humpurom phagat pangamkhrei phagalaba yungau sing adu ngasi yug Boragalida drive chethabada phagat pangamkhibani yuga konana phagalaba miyoi adudi ningomba madan chahi yankhai apokpa Gopal Singjamai aheibam leikaidagi hauzik na Boragalida leibani haire Amarom City Police Osina Luchingba team amana Mapal Kangseibungi Maningda Chathakiba drive da local ki Uliter Chatrukatara nithoi Indian Mad Foreign Liquor Chamaga ani amadi atopa beer can kunmari fagat pangamkrai Polam Singadu Soyam Deven Kauba Chahi Yankhai Taruk Shuba Miyoi Amadagi Fagat Pangamkhibani Makha Tawa Ain Yoba Thabak Lokhanaba Excise Department da Sinakragani Hairi Manipur lenga ki anoba yathang amagi matungina SP Bisnupur Priyadarshini Laishram MPS na 2nd Indian Reserve Battalion gi commanding officer oiragani aduga mahaki mahutta 7th MR gi commanding officer Hobson Sapam MPS oina SP Bisnupur oina ngarang digi thopu bahaukrei SP Bisnupur gi office ta ngasi hanagi SP Priyadarshini Laishram na nauna lakpa Hobson Sapam MPS da nimpu humdoi rak suba SP oina ngasi charge sinakrei panba yabadi Hobson Sapam hana nipu mathoi rak suba SP Bisnupur oina amadi madugi mamang dasu SDPO Bisnupur oina thaupuram lei Oza Singh rationalize tau haina Mahiroi Lop Desamna demand tauri Desamna thadorpa video footage samada hauzi Mahiroi amadi Oza Singhgi masing chanadaba mayam ama leire Oza kharana Covid ki matam asada online class tawduna wana mathau tawri aduga nakal amaromdana Oza kharana Mahiroi leitabadagi thabak suktau tawdana leire masi laibak thibani National Education Policy lisingni kungi 13.3 da lawriba Oza Singh asi college adugi oigani amadi transferable oire maram asana NEP lisingni kun asiki kangon asi chatnaba hongnaba rationalization asi hana pangthoktuna multidisciplinary college oinabagi pandamda 4 years ITEP hangnaba lengakna khankhiba college manga Churachandpur Ukhrul Thoubal Liberal amadi Manipur college aduda NEP ki section 13.3 asi implement tawgadabani Lenga ki chahi kayadagi watuna leiriba regular principles sing asi longnaba honabiyu masana mathawna leiba mapangkal leiba izat leina administration tawba ngamnaba honabada BJP lengakna mikyeng changbiyu asigumba rationalization awatpa oza regular principle hapnaba lengakna poktak piraba fawba thabakta onthokpa ngamdaba government ki officers sing transfer tawthokpana chumgani haina mahakna phongdokhi अखोगी अनौबा क्लास 12 लोरगा अनौना सेशन होरकदोरिबा मिंग कॉलेज ना मिंग चेकदोरिबा स्टेज कोने इक्वल डिस्ट्रीब्यूशन अमा मणिपुर लेबो तोंगान कॉलेज सिंग स्टेज माहिरोई सिंगी ओइबा इक्वल डिस्ट्रीब्यूशन अमा लेबो ngамदनबा कॉलेज खरदने छात्र फ्लडेड ओइबा कॉलेज खरदने छात्र इकन थोपा सिगुम सिंगसे मसे अखोइना कंट्रोल तौनबगी दमकता कॉलेज सिंगी लेबा इंफ्रास्ट्रक्चर सिंग अदुगा मागी लोइनना अखोगी फैकल्टी मेंबर सिंग अदुगा सपोर्टिंग स्टाफ सिंगसे मसे rationalization tawbinaba appeal tawse du Miyoi bama ki awana amadi asiana yaurpa matamda lawfam thokpa thodang ama lominasi loinana hingbada ka hena waraba kudong chadarba lamdam sigi miyamda mateng pangnabagi wakhalonda linkhat khiba like minded group LMG Manipurna Anirakshibo oina hokhiba June kunmathoida labukta lawrang shuba chatpada kombi khuga turelda hi irak nabagi thodokta machin manau ani punna lekhidabagi thodokna maram oraga awaba tahoriba kombi gi imungda sel oina lupa lising kunithoi amadi lupa lising manga rom ki acha thakaya mateng pangkhre haina group asigi publicity secretary Rakesh Nauremna press athokpa chirol amana khangalakli Ningsing bayay hawkiba June kunmathoy gi ayukta machinmana hum punna hi tongduna khuga turel wangmada lawrang shuba chatpada hi adu lakshin badagi Laishram Chandra Kumar amadi Laishram Ongbi Sangitani gi machanupa Laishram Joshua chahitara humdoi amadi Laishram Solomon chahitara taret laikhidabani Lying minded group na matam chupada mating pangani maramdi as a human being as a social animal ekoi mating pang thoi maramdi kaino arga ekoi miyoi bigi awabad mating pangdragadi atopa ekoi planet gi laga pangoi maramaduna like minded group ta ekoi Manipur gi wakhal manaba kaum singesina thar lupa sama puthonarga ngasidi kai dore habada koi donor pukin jarba ekoi gi miyoi kun ke bangana
ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯑꯗꯒꯤ ꯄꯩꯁꯥꯅ ꯆꯤꯡꯕ ꯑꯗꯨꯒ LMGꯒꯤ ꯐꯟꯗꯒꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯗ ꯁꯤꯟꯅꯖꯔꯤꯕꯁꯤ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 12,000 ꯑꯗꯨꯒ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯄꯨꯟꯅ 18,000 ꯑꯃꯨꯛꯀꯤ ꯚꯦꯂꯨ ꯑꯣꯏꯕ ꯄꯣꯠꯁꯛꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯕ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯁꯣꯠꯊꯔꯕꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯅ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯝꯕꯤꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯁꯑꯣꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒꯤ ꯀꯦꯕꯤꯅꯦꯠꯇ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ BJPꯒꯤ ꯃꯔꯨ ꯍꯨꯟꯈꯤꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ 1956ꯒꯤ ꯖꯨꯟ 18ꯗ ꯖꯝꯃꯨ ꯀꯥश्ꯃꯤꯔꯒꯤ ಶ್ರೀನಗರꯗ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ BJPꯒꯤ ꯂꯨꯆꯤꯡꯕ ꯗꯣꯛꯇꯔ ಶ್ಯಾಮಾ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ बलिदान दिवस मास ट्री प्लांटेशन का मरी लेना कुंभी एसिदा हाना BJP की मिरर ओकिबा हाना के मिनिस्टर एन मंगी नसिंदुना महा की कुंभी तेरा खाद लेबा युमद लेखिद्रब लुचिंगबा सिगी मफम दा हिगलेका तंबगा लोइनना कुंभी केंद्र की तोंगानबा बुट 35 की मफम सिनबा थोंगना ngarangsu उचरा क्या थाखरे जून की तारीख 19 जुलाई की तारीख 3 फाउबा भारत सिनबा थोंगना भारतीय जनता पार्टी ना मास ट्री प्लांटेशन की प्रोग्राम में सिनबा थुंगना पांथोक्लिबा असिदा कुंभी केंद्र की पोलिंग स्टेशन 35 अखोई टीम की लुचिंगबा कयाना अखोई टीम की जिला परिषद मेंबर प्रधान पंचायत मेंबर एक काउंसिलर एक चेयरपर्सन पुनमक लोइनना अखोई उ थाबगी असिगुमलबा नुमित असिदा श्यामा प्रसाद मुखर्जी लुचिंगबा असिना कथोअंबा भारत की अपुनबा सक्तम से ngangnaba असिगुमबा भारत की प्रधानमंत्री अमरी स्टेट कया की चीफ मिनिस्टर न पाइखलिबा मियामना पाइखलिबा थोरम असिदा ngasi संगीत की असिगुमलबा पोलिंग असिगी लुचिंगबा सिंगा लोइनना असिगुमलबा टी प्लांटेशन से अखोई पांथोक जबनी मरम अदुना कुंभी केंद्र की मनुंग लेरिबा मफम खुदिंगमक्ता पोलिंग खुदिंगमक्ता मास टी प्लांटेशन से अखोई की टीम की लुचिंगबा सिंगा पुन्ना पांथोई ngasi faubagi oina manipur gi covid-19 dagi fagalakpa miyoi lising 59,992 sukhrei manipur lenga ki health department na thadorakpa chirolamada ngasi numidang wairam pung 5 faubada ngasi tongan pa mafam singda test obada miyoi 194 positive oiba thengna amaromda laina asidagi faduna discharge saukibana miyoi 795 oikhi ngasi gi oina miyoi 13 lekhide हौजिक फावदा लाइना असना मियोय लिसिंग 63,963 नाहनख्रे मियोय लिसिंग 55,958 फगतख्रे दुगा लेखिदबना ngasi 13 asi tharaga लिसिंग अमगा 45 सुख्रे फगलकपगी चांगना चादा 44.38 नि District Administration Tengnopol amadi Health Department Tengnopol na punna sinduna nongmagi oiba COVID-19 gi matangda awareness program amangasi Hill Tribal Council More gi conference hall da pangthokhrei thoramaduda DC Tengnopol ADC More CMO Tengnopol OC More KSO tongan ba organization amadi atai masak naiba kya su saryaki thoramduda wangang laduna DC Tengnopol Naurem Pravin Hai mayamna hida kapthokuna COVID-19 dagi ngakthokna hotnasi like chat asi dagi ngakthokna ba amata ngaiba pambaidi COVID vaccine kapthokpani haiki amaromda haying dagi horaga June 13 fauba more gi tongan ba mafam singda vaccination gi thabak pangthokani phongdoki अमरोमदा मोरेदा कर्फ्यू थमलिंगाई मनुंगदा नियम थुगाइदुना लंबीदा थोगलकपा मियोय के आमा मोरे पुलिस न फादुना वाखल ताहनख्रे टेक्नोपल डिस्ट्रिक्ट एडमिनिस्ट्रेशन की मोरे की ADC के जादुमनी SDO मोरे इरेंगबम दिनेश कुमार अमदी मोरे पुलिस स्टेशन OC दिलीप कुमार न लुचिंगदुना मोरे कैथेल फावरगा मरम चादना गाड़ी मचा अचौबदा थोगलकपा मियोय सिंग फादुना डिटेन तौखी मियोय सिंग अदु COVID-19 की चना कांगलोन सिंग ngakna चटनबा खंगहनबगा लोइनना कोविड वैक्सीन कापथोकनबसु खंगहनखी
Loktak Leaf Irrigation Development Committee Bisnupurna District asigi mafam kayada Loktak Leaf Irrigation Hauzik Leiriba Chief Minister N Biren gi miting makhada marang kaina ising fanghanbibabu thagat pa phongdorakli. Cheraksida project asi hingat hannaba mateng pangbagi mahutta yaikhai thingai babiba kya thengnare. Maruoina lising amaga chamapan ga marifugi mamangda compensation piduna lam laiduna canal tawkharbani. Maruoina lising amaga chamapan ga marifugi mamangda compensation piduna lam laiduna canal tawkhrabani. Matam khara lepubada canal gi sarukta lam khopchenduna low ingkhol question ba canal manungda nganu ok yen loishin ba kaya yaure masi tawbiganu haiki.